ꯌꯦꯡꯕꯤꯔꯝꯃꯦꯕ ꯑꯍꯥꯟꯕ ꯀꯂꯦꯛꯇꯔꯁ ꯃꯣꯕꯥꯏꯜꯅ ꯀꯣꯛꯅ ꯈꯪꯖꯔꯤ ꯃꯌꯥꯝ ꯉꯁꯤꯗꯤ ꯀꯥꯎꯅ ꯌꯦꯟ ꯑꯣꯏꯅ ꯄꯨꯔꯛꯑꯦ ꯌꯨꯝꯗꯒꯤ ꯑꯣꯏꯅ ꯇꯧꯔ ꯄꯨꯖꯔꯛꯄꯅꯤ ꯃꯌꯥꯝ ꯀꯨꯏꯅ ꯉꯥꯡꯗꯨꯗ ꯆꯥꯅꯕ ꯍꯧꯅꯕ ꯇꯧꯔꯁꯦ ꯑꯩꯁꯦ ꯑꯩ ꯚꯥꯞ ꯑꯣꯏꯗ꯭ꯔꯦꯕ ꯏꯔꯣꯝ ꯇꯧꯍꯟ ꯇꯥꯔꯦ ꯆꯥꯎꯁꯦ 그래 야간 파이 금방 오다 뿡 바로 따도 해보고 누나 이런 것도 구이도 봐 누나 좀 많이 빡 남자죠 좀 자잘하게 이제 너무 장만해 들고 현재 찍어야 돼. 꼭 어제 봐라. 구이도 안에 미는지
마음이 몇 생각 드나? Chị thì hết tàu tôi đi, nhà đấy. 지금까지 오, 잘했다 그래. 그것도 있다면
홍지 톡스럽게만 ꯃꯌꯥꯝꯁꯤꯗꯤ ꯋꯥꯔꯧꯕꯤꯔꯅꯨ ꯑꯩ ꯉꯁꯤꯗꯤ ꯚꯤꯗꯤꯑꯣ ꯅꯝꯕꯁꯦꯀꯣ ꯀꯩꯅꯣꯝ ꯇꯧꯔꯦ ꯀꯩꯅꯣꯝ ꯇꯧꯔꯦꯗꯤ ꯅꯥꯀꯟꯗ ꯃꯤ ꯈꯤꯇꯪ ꯑꯍꯟ ꯑꯣꯏꯕꯀꯣ ꯋꯥꯈꯜꯁꯦ ꯈꯪꯗꯦ ꯀꯩꯅꯣ ꯆꯥꯏꯊꯣꯛꯑꯦꯕ ꯏꯁꯨ ꯀꯥꯏꯕ ꯑꯗꯨ ꯂꯥꯏꯒꯤꯕꯨꯗꯤ ꯊꯥꯗꯣꯛꯑꯦ ꯃꯌꯥꯝ ꯑꯩꯅ ꯍꯧꯔꯛꯄꯗ ꯑꯗꯣ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤ ꯅꯨꯡꯉꯥꯏꯕꯤꯗ꯭ꯔ ꯇꯥꯔꯒꯁꯨ ꯃꯌꯥꯝꯅ ꯈꯔ ꯉꯥꯛꯄꯤꯌꯣ ꯃꯣꯔꯣꯛ ꯃꯦꯠꯄꯐꯥꯎ ꯆꯥꯕ ꯀꯥꯎꯔꯦ ꯇꯤꯜꯍꯧꯁꯨ ꯆꯥꯕ ꯀꯥꯎꯔꯦ ꯆꯥꯏꯊꯣꯛ ꯂꯩꯈ꯭ꯔꯦꯕ ꯀꯣꯛꯁꯦ ꯀꯩꯅꯣꯝꯗ ꯂꯩꯈ꯭ꯔꯦ ꯚꯤꯗꯤꯑꯣ ꯁꯥ ꯂꯣꯏꯁꯤꯜꯂꯒꯦ ꯌꯥꯔꯣꯏ ꯕꯥꯏ ꯕꯥꯏ